Loyalam E-PAO Tabiri Bakutimapu, Hidram Susmitana, Numitangi Pau Pizari, Ahamida Patu the headline. Kukisingna boycott Torbungda CM to Jampu Chatuna MLA Bungzangin Baltegi, Lairun Chandra Landarak-Khre. Ngasi su Leimakhongda KV School da Mahiroi Shingchanghan Kidre Army na Oidaba Ngangi Haiduna Erang Houkhre. Civil Secretary ki employee singsu ngasi dagi thabak Leimakhongda ingthawkaba numitagi kangsingadawri. Pau sanura pitari. Kukisingna boycott Torbungda CM to Jampu Chatuna MLA Bungzangin Baltegi Lairun Chandra Landarak-Khre. Kuki NP Manipur ki mamasong Kuki Civil Society Organization KCSO Shingna Chief Minister Yumnam Khemchangi ngasi Chuchampur khongchat asida chawna athingba thamkiba masong boycott lauthokpa leikhrabasu CM Khemchan ngasi ayu pung 10 khara helakpada Imphagi Kanglada leba helipad tagi Chuchampur District Headquarters tamna helicopter tungnuna Chuchampur District Headquarter da ngasi pangthoklakhiba laikhidraba Thanlon ACG MLA Bungzangin Baltegi Aroba Mathong Mangamgi Thoram Singda Landarak-Khre. Khongchada da Thanga Kendrigi BJP gi MLA Tongbram Ravindra Landarak-Khre. Chief Minister na Chuchapur gi Dorcas Bank dak pangthokiba laikhidraba MLA Bungzangin Baltegi funeral ceremony da Landarak-Yaraduna. Laikhidraba gi mafamda leisu katuna ikai khunarba matungda mafam aduda teliba miyamgi mafamda wangangladuna hai. Laikhidraba MLA asida chatakiba attack adu akanma mongda condemn tawduna lakli. MLA Bungzangin na na numit adugi numidang waramda mahaki leminaba thoklam labadi adugumba pamdaba thokdok adu thoklam loi laikhidraba Bungzangin Baltega mahaka unakiba lisingani kulumdogi me mari da thokiba thodok adu ningsing handuna laikhi amadi MLA asiga mahaka unaba khuding thokliba Erang asi loishinaba amadi hingsagi thodok laksinabagi matangda khanaduna lakhi aduga MLA Balte mayumda chak charunabagi hankibani thodok ningsing laduna hariba numit adumaktada nemcha kibjen dasu mahakna Erang kansilakpana maram oiraga mahapu kangpopida chatanaba khanganki hari matungda nemcha kibgen mathangi numitta akanba security ki ngak sen magal loinana kangpopi tamna asoi angam yauduna chakhi hari Chuchampur da miyoi ahum brown sugar ga konana fare Chuchampur Police Station gi manung chanba tongan mafamdagi miyoi ahum brown sugar ga konana Manipur Police na ngarang fagat pangamkhre faraba miyoi sing adudi New Lamka Ziong Beng dagi Jangngai Lian Tombing chahi nifunipan Pangjol dagi Niang Ngai Ching chahi nifumari amasong Pangjol dagi Mangnungsang Tautak chahi kuntra tarukni Manipur Police na akangnaba pau ama pangbadagi thibo humbagi thabak chathabada miyosing adu masa gi mayumdagi fagat pangamkhibani makoidagi brown sugar kilogram aniga 10.5 su fagat pangamkhi brown sugar singni chingnabas polam singadu soft case chamaga marfu tarukta haptuna thalongkhibani maduda natana makoidagi sale oina luba lakh 13 ga lising nifu humdai fagat khi makoi singna sizinaba angauba machugi bolero amasu fagat pangamkhi fagalaba gari adugi number na MN06 LX 5142 ni lenana paisa masing tinanaba mechina masu phamangamkhi thodog aduga mari lenana police na case ama lokhakhre faraba miyosing adugi matakta logi oiba thabak lokhanaba Chuchampur Police Station da sinakhre hari AR gi namthaki langda miyam thazabi ganu haina MC unification na phangdorakli Assam Rifles ki Brigadier Commander DIG Brigadier Pratyas Kumar Kauba Amana Houkhre Jun Kun Mathoida Kangleipaki Ningtam Lalalup KCP PWG bu homecoming amadi conciliation process tathagani habigi cherol ama social media da sandarukli basi Assam Rifles na chathabat namthaki langni KCP PWG na homecoming amadi reconciliation process pangthonaba honaba leite thodogasi Ningtam Lal Hogi mayokta lebalup asidagi tanthokraga geng kharna chathabani haina KCP PWG MC unification gi PRO jingkhenga mana thadarupa Mana Haidi. Cherolasina Makatana Haribana Lupna Ningtam Lal Hogi, Akanba Todang Pang Tokuna Laklingi, Amasung, Lissangani Kulumdagi me, Homdagi Ngasi Pauba, Kanglai Kunaida, Miram the Gilan Generatuna, Lamdam Asida, Saidang Nuna Leriba, refugee Kuki narco terrorist Natarakiba, Landa Gaya Mayonaduna, Lapagi Awat, I think Hungary Asida, Headquarters 9th Sector ARG Commander Brigadier Pratas
Kumarna KCP PWG bu homecoming amasung reconciliation process tathagadaure haibasi aranbani. KCP PWG gi Central Committee na asigumba thorang thosil paikhanaba honaba laite thawong asi KCP PWG amasung kanglei khunagi ningtam lalho chathariba lalho lop khudingmak pu singnabani. Maramadana lop asibu mingchat thianaba amasung mangta khanaba honabada chenariba lopna tanthokraba mioi marigi maming matha paladuna makhoi mathakta ahakpa amasung akan bachera piragani. Kanglei miyamna su miyosing asidagi chekshina amasung lapna lebiyu. Kanglei khunagi yeknaba oiraba kanglei paki yalongmi singbu shungdatlaga thamliba Assam Rifles ka lautunatuna kanglei khunaibu yoleba khuraki inalai sariba KCP PWG na luptagi tanthokraba miyosing amasi yumthong kayada changduna Assam Rifles ka homecoming amasung reconciliation process pangtholagani haina mi khongniba asi thazabigenu. Asigumba mathong hutraba loppu mingchat thina bohodariba thawong asigidamak lopki Central Committee na marilenaba reactionary oiba miyuising asigi mathakta akanba thawat laukhalakpada chenadanaba miyamna mikupna homshingnaba leibiyu hairi. Ngasisu Leimakhong KV School da mahairoi sing changhan khidrei army na Oidaba Ngangi Haiduna Erang Houkhre. Leimakhongda leiba army headquarter gi makok thongba officer singna Kendra Vidyalaya Leimakhongda tamliba mahairoi singshu tekta kadana ngak senduna school da lakpada ayadapan pihaloi haina ngarang thazaba pikhrabasu ngasi amuk hana kukilam hen tu hen besingna thatuna lairik tamba chaliba mahairoi sing changhalak khidrei khoisangnarba miyam thoraktuna army na Oidaba nganglambagi mayokta khurkhul kanto sabal lambida army gari chatpe yaroi haina khongjang singkhrai army na lathi charge tabuda khongjang loi nupi ama sokrai thawdoga ngasi Imphal West District ki manung chanalariba kanto sabal lomdagi mahai tamliba mahairoi singna Leimakhongda leiba KV School da mahai tamba changlubada thokibani ngasi ayo pung tare kamini kontra rom changlakpada mahairoi sing adu KV School tamna gari da jatki baduda ex serviceman colony mapayorpada ngarangumna Kukisingna lambida changlakpa yaroi hanna thalaga thamki pau adu tabadagi kanto sabal khurkhul sekmai phawba akoibigi miyam thoraktuna kukina karigi mahairoi changwada thingbano haina kanto sabal da Erang hauki pung 8 kuntra rom tarakpada miyamgi Erang adu kansilaki ngarang su Kukisingna mahairoi changhalakide maduda Leimakhong army gi officer kaya laktuna matung amuk hana thokhaloi haina thazaba piramkhibani adubu ngasi su Kukina tarakpada karisu tawbangamde miyamda minami Haiduna naga amadi maitei sing punduna kanto sabal dagina Leimakhong tabalambida army gari sing chapada athing thamki adubu army gari kaya thaujilaklaba ngehak muknaraba matungda miyam aduga muknabaga lonana lathi charge tawduna nampuda army gi gari sing adu Leimakhong army camp damna chatki maduda khongjang nupi ama soki madugi matung naga amadi maitei sing amuk hana punsinduna kanto sabal dagi Leimakhong chingmai tangna changsinaba honaki maduda muknaraba matung kanto sabal da khongjang singna phamjinduna laiki maduda army singnasu mafam adudagi maitei amadi naga sing changlaktanaba thalaga thamki hari IDP Singi Akhanaba Welfare Enrollment Drive Houkhre. Manipur Lengakna Kakching District da eligible oiba IDP Singbu Lengaki tongan ba Social Welfare Scheme Singda Yahan Bagaya Loinana Special Enrollment Amasung Saturation Drive Houkhre. Driver si Kakching District Administration, District Social Welfare Office, District Child Protection Unit amasung Social Welfare Department gi makhada Integrated Child Development Services na Wangu Tera High School pangthokibani. Thorang asina Wangu Tera High School Relief Camp chalariba IDP single lonena camp mapanda leibasingda thorang asi phangba yaba miyam pumnamapu yohonba ngamki. Official singna Manipur All As Pension Scheme, Chief Minister ga Widow Pension Scheme, Disability Pension Scheme, Unemployment Allowance, Persons with Disabilities, Ima Nongthang Lema Yaifa Tengbang Scheme amasung Mission Vasalaya gi makhada sponsorship yauna Yalthang Thorang kaya amadi Ming Chanbada Khudong Chaba Pihanduna Mating Pangki Kangalaba Camp Singda IDP Singi Board ki maru ba Paudam Sing amadi Masing Thiba Oine Yingsinbada Mating Shupang Biki Hairi Torbung Maningda Kuki militant singna Nomai Kapsindana Landarak-Khre Pung Kunmarigi Manungda Janaba Sing Fadrabadi Tidim Lambida Economic Blockade Chatharagani Hari Ngarang ahing nongyay pung 13 kunlom tabada Kuki militant ni chingnaba singna Bisnupur District manung chanba Torbung Maningda Nomai Kapsindana Landarak-Khre Thawdok aduna maram oiraga mafam aduda leiriba michamiyam sing akiba kaya mayoknare maram aduna jaga sing asida henba security deploy tawbaga loinana chenaba sing pung kunmarigi manungda fadrabadi didim line da matam kaktaba economic blockade ki khongting changsilegani haina Torbung United Club Lamphabung Area Voluntary Association Youth Development Organization
Social Youth Development Organization, Youth Development Club amadi Ibudau, Thaugaloi Youth Development Organization na puna thadorokpa joint statement amana hari. Jerolasina makhatana haribana ngarang ahing Kuki militants singna khul asida nomai kapsilakhiba asi handaki asin ahamanate. Torbungda leriba miyamna asigumba hingsa Akitu jungba piba amasung nomai kapsin nune attack tawgi thawang asi kayarak hana mayungna duna lakli thodok singasina maram oiraga miyam leptara khudong thiba kaya mayungna batana Central Force State Government amadi marilene besingda thodok singasida January besningi matakta akan be action laukhana ba kayarak hana takshiduna laklabasu ngasi phawa matik chaba action amata laukhate asigumba thodok singasida marilene besningi maikadegi karimata thoksadana leriba asina maram oiraga anti social amasung anti national elements sing asina ngaihak leitana micham yamda attack tawgi thawang sing asi chathanuna lakli haina pendaba phongdoladuna thodok asida January besting asigi matakta hosi phawa action amata laukhatana leriba asida makhadan tumina leiroi maramaduna pung kunmari gi manungda khudong thiba mayokna riba jaga singda matik chaba security deploy tawba yauna thodok asida January besting gi matakta chap chaba action laukhakadabani karigumba laukhataba tarabadi democratic mass agitation gi saruk ama oina tijim lambida matam kaktaba economic blockade ki khungjing changsilakani hari Civil Secretariat ki employees singsu ngasidagi thabak Leimakhongda ningthokaba numitagi kansingadori Manipur lenga ki employees singna tongan ba demand sing taladuna thabak lepagi khongjang changsilakli ba asigi sharuk ama oina ngasidagi Manipur Secretariat Services Association su yaushinduna thabak Leimakhongda lakliba ningthokaba numitagi khongjang changsingadori thangsda numit suti hanjin hanba yauna tongan ba demand sing tanduna says work structure thariba employee luchingba singa ngarang nuntil pung manga rom tarakpada Manipur gi Chief Secretary na luchingba Administrative Secretary singa Manipur Secretariat Services Association Manipur Government Services Federation Manipur State Pensioners Union gi mihu singa unaki unaba aduda IAS officers sing aduna employees singi maram chaba demand sing adu thawoi wawoi dana tawbirakhide madugi mahutta lengak asigi style tumgi phibam phate matam khara khang ko habana chingba chanaba yaridaba wafam kaya phangdorakhi marmaduna warong naraba employees singna makhatana matam kaktana thabak lepagi khungjang asi changchingani haina Manipur Secretariat Service ki official amana pauchi asida hairi employees singna taliba demand singi manungda thangja suti hanjin hanba Central Service ta leriba singna phangliba DA DR state ta su phanganba yauri Kumgi nong thengmana lau shingogi lamda chawna akaiba pire Il nano in effect na maram oiraga kumgi nong thengtharakpana Manipur tampakta kharif loroki lau shingogi thabak paikhabada chawna khudong chadaba mayokna baga loinana lau panba yararoi dra habagi akiba mayokna re Ithai lakhong matik chadabana labo khaya laikrak chatuna lairi thenglabada July phawda lau ubagi thabak paikhat hodrabadi chahi asigi fawgi chathok ka hena hantarakpana maram oiraga chanaba chinjak watpagi khudong chadaba mayokna ba yabagi chingnaba su lairi adumoinamak chingi district ukhrul amasong tamenglongda di matam chana amadi chang naina nong chubana maram oiraga lau shingogi thabakta hena khumang chawsin bangam lai adumoinamak Manipur gi tampakta di nong chubagi chang hanthabana natraga kumgi nong thengwana maram oiraga labu kaya laikrak chatuna lau panba yadana lairi mahusagi oina kumgi nong gi mapal tangduna lau shingogi thabak tawbana chahi asida kumgi nong thengtharakpa asina chawna khudong chadaba mayokna rupani haukiba chahi kaya dagi lengangna matik chana ithailei khong sembidabana lofong kaya da ising yauhanba ngamdei matik chana reservoir dam sabidabana ithailei khong phangandabana kumgi nong gi mapal tangduna ngasi phawalakli lau shingu tawriba longmi kaya di oirakliba phibam asida lau panba yararoidra habigi mipaiba poknare Indian Meteorological Department asu kumgi nong lekna chugani haina mangjongna phongdokhiba laikhibani adumapu mipaiba hengalakli aroibada maroiba pau amukana pizari Kukisingna boycott torobasu CM Chuchampur chatuna MLA Bungjangin Baltegi Leiron Chandada saruk yakrai Ngasi su Leimakhongda KV School da mahiroi singchanghan khidre army na Oidaba Ngangi Haiduna Erang Houkhre Civil Secretariat ki employee singsu ngasi dagi thabak Leimakhongda ningthokaba numitagi kansingadori Matang asida loyalam E-PAO na numitangi pau bibel lezari tabiri bakutimapu amuka hina kurumjani